Hai ma'am, ma'am ngasi video si sponsor tawbirapa Mr. Sian. Mr. Sian mahagasi isay sakpa pamjaba misag aman mahagna mamangnasu isay panayamna sakjakre aduga handaksu inaw isay ama masagi isay ama release tawjakre isay adugi title na aigi KMG memory lyric team singer na Mr. Sian and music na Jiten Kumar Naure ngasi di mayamda aigi marup Sian gi isay ase mayamda introduce tawboina aina video asigi matengdagi aina mayamda khotol tawjabani mayamna aigi marup Sian gi isay sibu mayamna second kunmuktang ai background da play tawjarake mayamna isay asibu taminasi aduga isay taba loraga mayamda ai good news amasu mayamda ai thamjake ai hoji isay asi play tawjarake mayam isay asi ngaktang ni kharadan warabasu taminasi mayam ai play tawjarake Tengok belum laga Hai fit Tengok belum laga Hai fit Teng yang belum laga Hai fit Teng cek belum laga Pudu na changki Ai kita mai nang Halam ki tau halam ki Ai ki waka malanga Pudu na changki Ai kita mai nang Halam ki tau halam ki Ai ki waka malanga mayam ai isay asi stop tawjarake aduga mayam da aina haijaning badi aina ai video asigi description da isay asigi link to hapjarake mayam isay adu full la tabiraga ko aduga ai comment box da mayam da isay asigi matang da comment amam pibiramba haibadi isay asi phajabra adum apamba comment amam adum thambiram maramdi aina next Monday numit ai mayam gi tamukta lucky draw ama thamjagani ai gi soja tro ko paisa aduna mayam gi oiba ai lucky draw ama thamje winner ani khangani winner ani gi oina ai lupa sani jangai aina prize oina thamjari mayam comment pi bang si degi hobiro masi hairaga ai ngasi video si lotion jarage ado koi mitai mase matane koi amaga adu support ama si masi hairaga ai mayam